Delhi da Chontana Lehokiba Hanagi Chief Minister N. Biren Halakle BJP ki MLA Pumnamak Punsinduna Manipur da Ingtapa Hanjilakna Bahona Minana Bayamna Maru Ibami Famni Biren. Thasiki Daraga Marida Delhi da Labor BJP ki National Head Office ta Pangthokpa BJP ki Mifam Sarukyana Bahai Kamana Kangalakpadagi Manipur ki BJP ki MLA Kudingmak. Delhi da Mifam Yaraba Matung Hanarakrabasu Delhi da Makatana Lehokiba Hanagi Chief Minister Nongthumam Biren ngasi Imphal da Halakre. Center gi luchingba singa BJP MLA singa warisana ki badu afaba maikai rom da laktuna punna thabak tawmina ba thuba matamda hanagumna assembly hingar handuna chawkha thorang sing paikhana ba khana ki haina hanagi CM N Birena Fongdokre Imphal International Airport ngasi thunglabaga pawmi singa unabada N Birena hai handak Delhi da pangthoki ba mifam adu yamna mai pakpa amani mifam adu da Manipur gi oina BJP MLA kuntraga taret leibagi manungda MLA kuntraga mari sarukya ki yaudaba sing adu gi manungda ani amana Masa hospital da laying duna laiba aduga amana yumgi ahal leitabagi paulak padagi Delhi dagi kudak tahan kibana yaubangam kidabani Manipur da Erang thorak liba sida mukna riba kanglub animaki MLA sing tongan tongana oirabasu BJP gi luchingba singa Manipur issue asigi matangda wari kayarak sanaba laikre Masigi mathakta nakal animaki civil society organization singsu Delhi da Ministry of Home Affairs ka kayarak wari sanaba laikre adubo handaki BJP gi mifam asidi kanglub animaki yauna Manipur gi BJP gi MLA khudimak sarugyaki BJP ki National General Secretary BL Santos amasung Northeast in charge Dr. Sambit Patra Saruk Yaduna Pangthoki ba mifam adu maru oina BJP gi leiriba MLA pumnamak punsinduna Manipur da ingtapa hanjilakna bahona minana bagi yamna maru oiba mifam amani ta sengna mifam adu chawna mai pakpa amani haina sunong thumam Birena Fongdoki panbaya badi sit humpu leiba Manipur Legislative Assembly da BJP gi MLA kuntraga taret leiragasu party gi state unit manungda machit tanabana popular government ama sembangam dana lakmani maru oina community oina nangpak tanaba amadi luchingba khanbagi matangda yanadaba leibanani samna hairabada speaker thoktom saitabarta ga nakna chatminaba luchingba singna N Biren gi authority bu phongna singnaba leibagi mathakta kuki MLA taragi manungda BJP MLA taret yawba sina BJP state unit manungda mai chalakhibani kuki organization singi maikai dagi kuki gi BJP MLA sing Laingak sembada yawdanaba pressure pibaga loidana separate administration demand tawribani amaromda taragana Thoi Suba Manipur Legislative Assembly gi matam kumza 2027 gi March thada loigadabana matam naksilaklaba Fauba lainga ama sembangamdaba sina mathangi mikhalda BJP gi MLA sing maithi hogadra haibagi mi paiba leiribani haukiba irai numita hanagi chief minister Nongthumam Birena BJP gi hai kamana Manipur gi BJP MLA sing Delhi da laknaba khangalakpa leiri adubu kari agenda gi no haibadi formal oina pau faunaba leite ekhoina chapchana kari gi kawrakpano haiba khangde adubu Manipur lainga ama semnabagi matangda khananaba oiramba yai haina Marifuga taruk suba nupi laning sing tharomgi nakalda pawmi singna hangba wahangda N Birena Fongdokhibani amaromda agency gi paw amada center gi luchingba singi maikai dagi Manipur da president rule gi matam sangdokna ba hanjin parliament gi ayaba lawba pamde miyam gi lainga ama lehenba haibasi center gi luchingba singi oina apambani hairi atopa Delhi gi senior leader amana Fongdorokpa gi matung ina BJP gi MLA sing regular oina Mifam pangthokpa ngamlakpa si Manipur da mahusagi fibam da khara hanjinba hurakpa nani amabu oirabasu athuba matamda Manipur da miyam gi lenga amana president rule gi mahut singani president rule chahi ama thamlabadi miyam gi lenga ama amuk semba haibasi constitution na piba wafam ni haina Fongdorakli Panbaya badi chahi se gi February 10 da N Birena chief minister fam thadokraba matung tha adumaki taraga humdoi dagi Manipur Legislative Assembly suspended animation da thamduna Manipur da president rule thamlakibani Indian Army na torbung maikai gi miyam ngak sengani haina thajaba pikre India Lengang State Administration ga coordination laina thabak tawduna peace process ki thabak yang sinbiu Biren Thasi ki taraga taru ki numidang da kuki khulai paiba singna torbung gi khunja singda bom amadi nongmai kapse laktuna aki akhang pira ki bathodok matung Indian Army Gorkha Regiment ki kangbu ama torbung da changsin duna mafam adugi khunja singak sen bi thabak lokhalakpada hanagi chief minister Nongthumam Birena thagat pa Fongdorakli extra thagalakpa warol amada N Birena kuki militant singna attack chatharak pagi aki akhang nanglaba torbung gi khunja sing Indian Army Gorkha Regiment ki kangbu nangak sen bi thabak lokhalakpa bu apen ba amadi thagat pa Fongdorakpa ga loinana asiguma tharang asina local miyam gi akiba kokhanba amaga thajan nadabagi chang hantha hanba amadi ungkhatnaba sing nemtha hanba ngamgani haibagi thajabasu thamlakli nakalani magi mita miyam bungak senbagi thabak sing lokhatpa darkar oi maraksida nakal pumna makta lairiba khulai paiba element sing makhatana lehelabadi santi purangna bohona bada apanba oigadabana makhoi bu masak khangdoklaga khulai thadok hanba su mathau tai haina Fongdorakli asiguma tharang lokhalakpa sina thajaba manghandaba ground situation da nena taba ohenba ngamgani government of India na so state administration ga coordination laina thabak tawduna peace process ki thabak yangsin biu haina su N Birena Fongdorakli amarom da Ministry of Culture government of India na Pakhang mana fambal tongba matamdagi hawraga ningthau role kaya palakhiba amadi spiritual heritage amasu oiriba kangla fort pu miyamda uttuna khangan bagidamak
Sport Lighting Ministry asibu thagatpa phongdorakli loinana Manipur gi tongan-tonganba mafamsingda leiriba lamdam asigi puwariga sagonariba mafamsingsu munna study tawbiduna preserve tawbagi thabak lokhatpinabasu ministry asigi pukning chingsilakli nakal amaromda Kuki militant ni chingnabasingna bom amadi nongmai kapsinbagi thaudok hokraba matung Manipur gi torbungda ngase Indian Army Gorkha Regiment kangbu amana torbungi khunjasing unaduna matung tarakpada Asigumba thoal loi akan mangak sen bagi thabak lokhatkani haibagi thajaba pikre chahi ani makhai hena relief camp ta leiruraba matung handak ta torbungi khunjasing masagi mayumda hanjilakpani yonbi ahum fare shotgun ama hiren amasung lupa lising humputara ga chamri ga tara fanglei police control room na ngasi numidang thorak pacherol amada ngasi security force na porongpat PS ki manung chanba khergaw yungkhai bam lekai dagi drug yonbi ahum shotgun ama hiren gram chamagani fu amasung sel oina lupa lising humputara ga chamri ga tara ga konana fare Farabasingdi mafam asidagi Sayed Najia Sultan Elias Abema Kuntraganipan Yungkhaibam Sonia Kunga Humdoi Kulakpam Farjina Elias Gina Kuntragumdoi ni Hari Abem Dagina Bor 12 ki double barrel shotgun ama hiren gram chamagani fu yauba sapon kef taragani thoi amasung cell sing asi recover tawbani Sonia dagina hiren gram humfu yauba bal kuntraga tablet amasung WY tablet gram nifu humdoi fangki Gina dagina spamo proxivon capsule Chamaga taragani thoi recover tawi haidi ledagi Imphal fawagi aeroplane ticket ki mamal atiapak na wanglei matam kharagi mamangdagi Imphal dagi Guwahati Imphal dagi Kolkata amasung Imphal dagi Delhi na chingbagi marakta service tawriba tongan ba flight ki ticket ki mamal mausaga manadaba mawongda khangin hengalakle haiduna mari leinaba authority da fawa wakat narakpadagi governor AK Walana civil aviation ki minister da aiba cherol pisinuna Imphal dagi Guwahati fawagi yauna service tawba flight masing hengalhanbi na ba hijakhibadagi Uchin Nachuna Air India Express ki flight ama hanadagi hengalaklabaso Imphal dagi paigadaba amasung Imphal tamna pairakadaba flight singi ticket ki mamalde aduma atiapak nang wangduna leire ngase numidang wairam pau chesina phangba report ki matung ina Delhi dagi Imphal tamna ngasi pairakadaba Air India Express ki flight tongan ba flight ticket ki mamal lupa lising humputaraga mapan ga chamapan ga Marfutaraga mapan oiramba thengnaki aduga hayeng amasung hangchu Delhi dagi Imphal pairakadaba agency isigi flight ticket ki mamana lupa lising nifu mapan ga chamapan ga marfutara mapan oiraga tha sigi ta kungani thoi amasung kunga humdoi dana mathang singna somna tagi lupa lising kuni thoi ga chamanga ga humpuga mathoi amasung lupa lising Tara taret ka yangkai ga mapan oiramba thengnaki Air India Express ke topa flight number amagi na hayengi ona Delhi dagi Imphal fawbagi ticket ki mamal lupa lising humpu mapan ga chamapan ga marfutara ga mapan oiraga December kunga mathoi dagi na kunga mari fawbagi na mathang sina lupa lising kuni thoi ga chamanga ga humpu ga mathoi lising tara taret ka yangkai ga mapan amasung lising tara taret ka chamanga ga humpu tara ga taruk oiramba su yauki aduga agency asigi ona thasi kunga manga dana khwai dagi mamal ta na ticket ki mamal lupa lising taruk ka chani ga nifu ga nipan gi changda leramba su thengnaki amarom da flight masing yamdaba khakta natana Mei 3 2023 dagi horakiba lana sina maram oiraduna state asiga mapan gi atopa mafam singa samnariba national highway animakta mausagumna free movement tawba yadabadagi tangai fadana chathok chasin tawriba mioi singna aeroplane da chatpada ticket ki mamal yambadagi khudong chadaba kaya mayok naraklibani Talanmi amasung PNO na Salong Village ki yumsing Mei thadokre thasi kungani panda member hunta lenga na mikhal gya kan section tharang lokhali ngai cherakta kha thangba san state ki Pekon township ta leiba Salong South Village ki yum kaya member hunta lanmi amadi mapang oina chaminariba militia group Pau National Organization PNO gilan mising na Mei thadokre Salong Village asi Pekon amasung Pinlong township ki ngamkhai de leiba khungang amani anirak suba oina hunta lanmi amasung PNO gi apunba khutpuna yumsing asi Mei thadokhi bani haina local source amana phongdoragli Salong South amasung North Village ki marakta mathau tawriba hunta gilan mising na ngarang Salong South Village tamna changsilaktuna yum khara Mei thaba horakhibani khungang adu da leiba yumsing adu Mei tharagliba asi hunta lanmina akoibada leiba mafam singda paksana operation chathabagi saruk amani Pekon Pinlong ngamkhai da currently resistant group singda hunta amasung PNO ga chungsin na balan misinga numit khudingi khuthong na duna lakhibani thasigi ani da so hunta amasung PNO na Salong South Village ta leiba yum kaya so paktang na Mei thadoki hari Chhattisgarh asi bhakchang phumbaga mari leinana ungkhanarakpadagi balance ki thaudok thoktuna charchani Mei thakre mongpham tawkhai kre mioi kaya so panangkre Chhattisgarh ki konung Raipur dagi kilometer 180 rom chalaga leiba Kankar district ki Amaveda khungangda asi bhakchang phumbaga mari leinana mioi kharagi marakta yenaraktuna ungkhanaringai khangawdana balance ki thaudok thoraktuna mafam aduda leiba charchani Mei thakre asi bhakchang phumpham Mongpham kaya tawkhai kre amasung khatna chainabagi thaudokta mioi kaya so panangkre hairi authorities singi maikai dagi phongdorakpada thaudok adu Amaveda khungangda leiba khungangi mioi singna Christian lining onthokre haina claim tawba Rasman Salamgi imung manungna makhoi gi mapa
Chamraram Salamgi Hokchangbu private lamni haiba mafam amada chanabigi matung ina fumnaba honarakpadagi thokibani khungangi miyamna phongdorakpada Rasman Salamgi imung manungna tawriba thaba adu lona thupna tawbani amasung tribalgi chanabigi matung ina tawbusu nate haiduna yetna duna ungkhatnabagi fibamda leiringaida khangawdana khunjasingna mafam aduda leiba Christian lining olaba miyoisingda onsenduna Erang horakpadagi balance ki thawdo adu thokibani thawdo aduda police personnel kun yauna miyoi kaya asopan nangki police amadi district administration and khut thingzilaba matungda Rasman Salamgi mapagi phumziluraba hokchang adu leinungdagi lauthokutuna amaveda khunggangdagi puthoraktuna atopa mafam amada phumkre hairi additional contractor Anjor Singana phongdokpada Rasman Salamna Christian lining chatnabi matung ina mapagi hokchang phumnaba honarakpada mafam aduda Hindu lining chatpasingna akanba mawngda thingba leiki masigi maruiba maramdi Rasman Salamgi mapa Chamraram asi maki Aroiba miku fawba Hindu lining da chena thazaba mioi ama oina lining asigi thabak thoram singda thawai hokchang yauna saruk yaramba mioi oibadagini haidi ama fare police control room na ngasi numidang thorok patrol amada ngasi police na Imphal iski Paurabi awang laikai dagi thangjam Suran Kumar Elias Rajesh Elias Acho Elias Luwang cha kunga mapan kauba RPF PLA gi kadar ama singjamai PS na konba maitai laikai crossing dagi mobile phone ama Aadhaar card ama amasung lupa chahum yauramba wallet amaga konana fare haidi Hairoki mafam mangada AR Army amasung police na helicopter amadi drone sijinaduna thomjilakpada khunja sing mipainakre helicopter na para commando personnel sing holaki Myanmar gi Mei Thare state ka Heirok gi marakta sumnatagi kilometer ni furom da maglapnabadagi Myanmar rom dagi underground activities sing changsilakpada mayoknanaba thorang lokhotpa oiramgani thajanari kokomi IDP sing amasung miyamna relief camp sing da changjafam laholagliba IDP sing buchaliba thasigi manungda masa masagi mayumda hanjil hangadabani haiduna Manipur lengakta kan pressure pirakpadagi Bishnupur district ki oina leimram waroi chingda imung humpuga mari gi IDP chaniga yangkai ga tarit hanjil hankhibakal loinana torbung phogok chaw ikhaidasu IDP khara hongjil hanba horakpadagi thasigi taraga taruki numidangda Kuki narco terrorist na bomb amadi nongmai kapsenduna akan balan chatharakpagi mayokta miyam hupna yaningdaba phongdok naraklingai gi cherakta khangawdana Thawbal district ke Heirok ki tongan ba mafam singda masing amlaba Assam Rifles Army amadi police personnel singna drone amadi helicopter fawba sijinaduna thomjilakpada Heirok ki khunja sing khangprek khangduna mipainakre pauche sina phongba pauna Haibada khanghaudana ngasi ayuk pung 9 lom tarakpada Heirok PS tagi nongpoklomda kilometer 5 rom lapna na leiriba chingi saruk singda Assam Rifles ki 31 33 amasung 46 suba battalion gi yamlaba personnel sing BSF ki 34 suba battalion gi G company gi personnel sing amasung police ki masing amlaba personnel sing na area domination Tawbagi mawongda changsindu laishilaki makoina drone fawba sijinaki aduga masigi mathakta helicopter na para commando personnel sing holaktuna labukta thadarambasu thengnaki masing amlaba state amasung central force ki personnel singna Heirok ki uyokching khaktana tana Heirok Kaitel Heirok part 2 Litan Makong Heirok part 3 Ngaroktel amadi Heirok higher secondary school gi campus tasu area domination tawbagi mawongda changsindu laishilakpa unaki masing amlaba security personnel singna helicopter amadi drone fawba sijinaduna Heirok ki tongan ba mafam singda makhongna koiche chatpa amasung mafam khara changsilaktuna Position na chingba lauduna lairukpadagi Heirok ki mafam sing asigi miyamna makoigi khulda combined force na combing operation tawnana basem saraklabani haina khanaki adumoinama security force ki personnel sing asigi maikai Heirok ki mafam amata da combing operation ni haiba Yaba thihumbagi thaba amata chatharamkide adumoinamak mafam ayambada afaba makhalgi kochokulai paiba combined team asigi personnel sing na changsin laiki masi fawbada security personnel sing asigi maikai dagi khulgi khunja amata da makoi karigi damak lakpano amasung kari tawgodawribano haiba wafam sing khangankide Heirok ki khunja singdi paktak nana combing operation chatharaklagani haiduna lainaki adumoinamak nungthilgi pung 3 khara helakpa adwaidadi security personnel sing adu Heirok ki mamang thangba sarukta lairiba Technopol district ki manung chaliba Thamlai khullomda mathang chatki security personnel singi maikadigi miyamda wafam amata phongdok lamdabana ngasigi thawong asi makoina helicopter amadi drone fawba sijinaduna karigi damak chatharambano haiba khangmangam kide adumoina mamang thagi kungani pan gi ayu anganbada Indo Myanmar border pillar number 87 chagina 89 fawgi marakta lairiba yangopok amasung maringthel gi marakta laiba Suba Assam Rifles ki camp operational base COB amada underground organization amagi cadre singna akanba attack chatharaktuna camp aduda laiba AR gi knife subedar ama hatkiba aduga atopa personnel ahumna sokpadagi leimakhogi military hospital da puraktuna laikanaki bathaudo adugi mayokta security force na achoba operation ama chathanabagi damak area domination gi thabak hana chatharakpa oigani thajanari matang sida panba yabadi 3 suba Assam Rifles ki post aduda chathakiba attack adu Revolutionary People's Front RPF ki lanmi Sanglo People's Liberation Army PLA na chatharakpa operation langun gi manung chan mathabak ni haina PA RPF ki maikai gi phongdorok palaikrabani Amaromda Myanmar gi huntalainga ki mayokta kan malan hori balaiba aduda best of Kuki Furuf ki tongan ba underground organization sing na Myanmar da changda from lori balaiba asigi awang nong pukila lup singi mathakta sumamang takta
akanba lan chatharakpa laikhrabani maram asina ngasigi combined force ki maikaidagi chatharakiba thawong asi mamang thagi kungani pana ahum suba AR gi post akanba attack chatharamkiba aduda chainabasingi khongul lina bohonarakpaga loinana karigumba Indo Myanmar ngamkhai paringda Myanmar da base tawa Kuki UG group singa North East ki underground organization singa gi marakta khut thongnaraklabadi UG sing aduna Manipur gi ngamkhai lomda changsilakpada makhoi bu mayok naduna fagatnaba thorang torokpo irambasu yai thajanari adumoina mangasigi adugumba khunja sing bu mipai Thawai hangadaba thawong sing makhatana security force singi maikaidagi chathabiganu haina appeal tawrakli loinana hairo apunba club ki pauta loi Merangthem Rameswar Maitaina club singi mahut siladuna phongdorakpada security force na siguma thawong chatharakpada micham miyamba akiba amasung mipaiba pohale hairaduna thawong asi amuhana chathabiganu hairaki loinana security force singi ngasigi thawong adu maram chade hairaduna torbungda nongmai amasung bom kablaklaga hairokta combined force ki yamlaba security sing thomjilakli bakariginu haina hangladuna ngasigi yamlaba security personnel sing asi Kuki singna nongmai kablakiba mafam aduda oina thajinbiyo hairi amaramda hairoki ayokpo chingi mamangda security force singna lainana ba semgot sagalakliba asibusu hairoki miyamna yaba ngamloi haiba wafam su phongdoraki North Carolina gi jet crash mama macha yauna taret sikre hanagi racing car driver ama yauna North Carolina da business jet crash amada sagolsen numita maduda tongkiba mioi taret loinamak sikre haina authorities na phongdokre maduda punna taret tongki loinamak sikre haina Sheriff Darren Cavalna AFP da haki plane adu paihat khibada ngairingai da crash tawdringai gi mamang da landing tawnaba Madu amuhana mamai lerki haina North Carolina State Highway Patrol na haiki City of Charlotte ki awangba status belay airport tagi jet adu paikibani kudong thiba thawdo aduda sikibasing aduda hanagi NASCAR racing driver Greg Biffle maginupi Christina Grosso Biffle amasung makhoi macha ani yaukri haina Congress North Carolina gi mahut oiriba imung manungi marup ama oiriba Republican lawmaker Richard Hudson na haiki Great Christina amasung makhoi macha sing laikidaba adunam aihakpu thamoi kaihali makhoibu nungsijaba pumnamaki mafamda aihakna waba phongdogli makhoi atopa singbu mating pangnabada honaduna lakiba marup sing ni haina social media da thagatpa post amada Hudson na haiki crash ki thawdo adu investigate tawnaba makhoina team ama semde haina National Transportation Safety Board na haikre team adu ngasi namidang mafam asida thunglaraba yai haina statement amada agency aduna haiki